BJP Manipur Pradesh ki President Adhikarimayum Sharda Lamba Yaodana Mikhal Mai Paklaga Rajya Sabha ki member oikre. Mikhal asigi returning officer Rohit Sapam na certificate kusinakre. Adhikarimayum Sharda ngasi Kashampat da leiba Thambal Sanglenda leiba lining thau ipa amade ima ibema anida thauni jaraba matungda Manipur Legislative Assembly da chatuna certificate adu laukibane. Certificate lauraba matungda Minister MLA BJP Manipur gi luchungba amade thomi singna Thambal Sanglenda lei pareng huktuna okay. Thauram aduga mari leinana Adhikarimayum Shardana hai. Party gi luchungba singna sinariba thodang sing ase mapung phana thabak to onthokna ba ngamjaba thakta honagane. Manipur lengakna laukhalakpa thabak thoram singda khusam nana chatuna Manipur miyang yaifana bagidamak thabak tawgani haikhe. Panba yabade Rajya Sabha gi member ge Mikhal ase tha asi taraga nipan da pangthokna ba sem sarambani adum oinamak lamba oigadaba mirep tholaktaba amade ngasi nomination paper withdraw tawbagi pungfam lan khibadage Adhikarimayum Shardana mai pakle haina lauthokibani amade certificate adu khusinakibane. Yam sengna Rajya Sabha gi koigi member ama oina certificate pibiraba matung sida makha taba formalities madu follow tawrakanda ekoi darkar leiba compulsory ekoigi parliament da chatlagadi koi prime minister haibase adum soidana adum unaragadaba potamani haina ithamse hojik phaugi stage sida ina haijaning base ai member ama oina parliament member ama oina Rajya Sabha gi member ama oina state government na Manipur gi damakta ekoigi khallaga laukhalakpa praja singi damakta khallaga laukhalakpa step khudingmakta ai khusam naraga Manipur gi praja gi welfare gi damakta ai chatmina